Security force na tongan mapham da thi bahmu ki thabak chathabada lahouba ni haiba mioi manga fare security force na ngarang wayang khuman maning lekai tegi KCP PWG ama phabangam ki farba mioi adu lema popom abem chanu atopaming sanathoi atopaming monica chahi kun manga laifam wayang khuman maning lekai dagi ni mahak miyam dagi sel khabeda chenaba mioi ni haire amarobda Manipur police na sagolban chingom lekai dagi Barat ki yum amadagi KCP PWG ki mioi ahum amasu fagatpa ngamle haide farba mioi sing adudi oinam Santi Kesur Singh atopaming inautor atopaming Santi Kuman chahi kuntra manga laifam thanga ngaram lekai kangamam Soni Chanu atopaming thoi thoi chahita nipan laifam konga khul maning lekai amadi laisang them Uma Devi atopaming tombi macha chahi kunma thoi laifam langmaidong maning lekai dagi ni makhoi su miyam dagi namduna sal khabida chenaba mioi singni haire amaromda Manipur police na maitei lamkhai judging dagi RPF ELA gi mioi ama farbangam le farba mioi adu Hurem Dinesh maitei atopaming Sanaton Sahi kuntra ni thoi laifam jiribam sorok atingbi khunau dagi haujing na maitei lamkhai chajing de laibani haire